Tungan social media amasung siponggi maruoiba ipau khra miyamda thamjage hojik ngahakki mamangda Central Force na civil da Laklaga Khungakpa Khra Fakhre Hairi. Istirasi de tungan ba intaiti sing amasung lanai miyoi kharana Arambai tingolgi ayaba yaudana loop asigi ming sijinaraga operate tawre amadi thabak kaya marum chathare habigi pau phangle haina Arambai tingolgi general headquarter gi control room operator Laisram Robasan na thadorok pasirol amana phongdorakle. Zerolasin makha taraduna hai asigumba thabak thorom singasi Arambai tingol na authorize tawde amadi phibam amatada sagotte mahang na makha taraduna hai mamangda Arambai tingol na chatharambani haina maral siramba kayana atopa party na chathaba oiramba kaya thengnakrabani laibak thibadi Arambai tingol gi mayokta yumpham yaudaba maral kaya siduna pakthokramba loop kharadi asumba information pirabasu makhoina asumba wafam sing sengdoktana leiba asini Panba yabadi Arambai tingol gi manungda kanagumana pamdaba thodok singda seneramba yaurabadi myoi singadu police ta sinari Arambai tingol gi internet policy da disciplinary measure sing ngangna satli adubu tungan ba maikaidigi Arambai tingol da yumpham yaudaba maral kaya sijinbagi sang hengalakli haibasi Arambai tingol na mayak singna khangi pumna magasi ngasi phawba khangduna leiraglabasu makhatana Arambai tingol gi ming lana sijinaba amadi loop asigi reputation sokadaba thabak toraglabadi khudakta action lokhalagani amadi unauthorized oiba thabak tawbada senaba lanai miyoi natraga loop ki mathaktasu legal action lokhalagani haiki social media yauna tungan ba platform singda AT gi maramda verify tawdaba amasung mingsa sokpa yaba paw sandokliba singi mathakta miyang sangba horagani party khudingmangna asigumba thong singasi khudakta gi lepiyu aranba paw sandokpana loop asida mingsa thianba khakta natana miyambasu lana lamjing libani AT gi mingsa sogan naba honarakpa khudimak sab saba pakhum pinaba sem saduna leire hainasu zerolasin makhatana phongdorakle Congress ta sanglakhiba miyoi sing ngasi harau taram okre BJP da democracy gi wahan thok leite makhoi gi pandam de namdur lengak semba makhoina pamba mongda lengak salaiba aduni haina ibo bina phongdokre handak pangthokhiba lok sabha gi mikhalda inner amadi outer manipur gi mirep anina mai pakrakpa si manipur gi lengak sasan toriba BJP lengak asibu yaningdaba gi miyamna paramasa ama tambiba hokhibani Kumja 2027 da pangthokkodoriba general election dana asobu para ama tambigadoribani BJP da democracy gi wahan thok leite makhogi pandamdi namdun lengak semba makhoina pamba mongda lengak salaiba aduni haina Congress ki legislature party CLP ki leader Okram Ibovina phongdokre wafamasi ngasi Indian National Congress da naunamiyoi Tourani thoi sanglakibada party asigi lusingba singna harau taram okpoda phongdokhibani CLP gi leader oiriba Okram Ibovina makha taraduna hai Manipur lairiba miyambo tangdu laitana santi laina sakhotpa lamdam ama oihanduna aikhoi punna hingminabagi wakhalo leiba party ama hairagadi Congress party natana atopa party amata leite hiram khunimakta punna phaminaduna wa tanaduna tangdu laitaba lamdam ama puraknaba honaba haibasi Congress party natana hanna yenglobada atopa party amata leiramdre haina mahangna makhatana phongdokhi loinana party asina ngasi phawada miyoi amabu matam dugi kanaba lauraba matungda inthokpagi hainabi leite hainasu mahangna phongdokhi mahangna makha taraduna hai center amadi istirasi da BJP gi lengak lakpadagi ngasi phawba lamdam asida santi oina miyamna hingba ngamgani haibagi thajaba leite BJP da democracy gi wahan thok leite makhoi gi pandam di namduna lengak semba makhoina pamba mongda lengak salaiba aduni handak manipur da pangthokhiba lok sabha gi mikhal adugi result aduna ahanba para ama oiraga lakadoriba general election dadi Congress party na sauna BJP bu maithiba pibagi matam adu ngaiduna leirabani hainasu mahangna makha takhi